ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯁꯈꯤꯇꯣꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤ ꯑꯁꯤ ꯃꯕꯨꯛ ꯀꯌꯥ ꯐꯠꯂꯝꯗꯦ, ꯃꯤꯒ ꯇꯤꯟꯅꯕ ꯌꯥꯔꯝꯗꯦ, ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯁꯈꯤꯇꯣꯝꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯃꯤ ꯍꯦꯛ ꯎꯕꯒ ꯄꯥꯈꯣꯜ ꯁꯤꯒꯗꯕꯒꯤ ꯑꯗꯨꯝ ꯇꯧꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯆꯥꯕꯁꯨ ꯀꯌꯥ ꯐꯠꯂꯝꯗꯦ꯫ ꯁꯈꯤꯇꯣꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯈꯤꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ 3 ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯃꯃꯤꯡꯅ ꯏꯕꯣꯍꯜ, ꯌꯥꯏꯃꯒꯤ ꯃꯃꯤꯡꯅ ꯏꯕꯣꯌꯥꯏꯃ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯏꯕꯣꯆꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ 3ꯅ ꯃꯃꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯃꯥꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯃꯆꯤꯟ ꯃꯅꯥꯎ 3ꯅ ꯌꯥꯔꯝꯃꯤ꯫ ꯃꯆꯤन ꯃꯅꯥꯎ 3ꯗꯨ ꯊꯕꯛꯁꯨ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯊꯕꯛ ꯐꯕꯗ ꯃꯆꯤन ꯃꯅꯥꯎ 3ꯕꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯂꯧ ꯌꯥꯝ ꯆꯥꯕ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤꯗꯨ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯄꯥꯈꯣꯜ ꯁꯤꯕ ꯌꯥꯕ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯁꯈꯤꯇꯣꯝꯕꯤꯅ ꯃꯊꯟꯗ ꯍꯥꯏꯖꯩ, "ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯂꯝꯕꯤꯁꯤꯗ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯉꯥꯏꯔꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯍꯦꯛ ꯂꯥꯛꯇꯦꯗ." ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯡꯀꯛ ꯆꯥꯎꯕ ꯅꯨꯄꯥ 2-3 ꯂꯥꯛꯂꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯁꯈꯤꯇꯣꯝꯕꯤꯅ ꯊꯣꯡꯒꯥꯜꯗ ꯂꯩꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯥꯗꯩꯁꯦ ꯏꯃꯥꯕꯣꯛ ꯁꯈꯤꯇꯣꯝꯕꯤ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯦ, ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯤ ꯎꯕ ꯌꯥꯗꯕꯅꯤ, ꯄꯥꯈꯣꯜ ꯍꯦꯛꯇ ꯁꯤꯕꯅꯤ." "ꯁꯤꯕꯅꯤ, ꯄꯥꯈꯣꯜ ꯁꯤꯔꯝꯗꯥꯏꯗꯅꯦ ꯃꯁꯤꯗ ꯃꯈꯣꯟꯒꯁꯦ ꯅꯧꯊꯁꯟꯅꯗꯅ 'ꯏꯕꯨꯡꯉꯣ ꯁꯤ ꯑꯝꯇ ꯇꯧꯕꯤꯔꯝꯃꯨꯕ' ꯀꯥꯏꯅ, ꯑꯗꯨꯒ ꯃꯣꯏꯒꯤ ꯍꯩꯅꯧꯗꯣ ꯍꯦꯛꯀꯦ ꯍꯥꯏꯔꯨꯕꯗꯗꯤꯅꯦ ꯂꯥꯏ ꯍꯤꯡꯆꯥꯕꯤꯒ ꯆꯞ ꯃꯥꯟꯅꯔꯛꯄꯅꯤ꯫ ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯠꯇꯕꯅꯦ ꯃꯁꯤ ꯍꯅꯨꯕꯤꯁꯦ, ꯍꯤꯡꯆꯥꯕꯤꯗꯧꯅꯁꯨ ꯇꯧꯕꯅꯤ꯫ ꯃꯥ ꯎꯗꯅꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯣꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯦ, ꯃꯥ ꯎꯔꯗꯤꯅꯦ ꯄꯥꯈꯣꯜ ꯁꯤꯔꯛꯀꯅꯤ." "ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ." ꯃꯈꯣꯏ 3ꯗꯨ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯁꯈꯤꯇꯣꯝꯕꯤꯅ ꯃꯈꯣꯏ 3ꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ 3ꯗꯨ ꯌꯥꯝꯅ ꯇꯟꯅ ꯁꯈꯤꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯗꯨꯅ, "ꯏꯃꯥꯕꯣꯛ, ꯀꯩ ꯍꯥꯏꯒꯦ ꯑꯩꯈꯣꯏꯕꯨ ꯀꯧꯕꯕꯣ?" "ꯅꯈꯣꯏ 3 ꯂꯥꯛꯄ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ, ꯐꯧ ꯑꯃꯨꯛꯇ ꯊꯥꯡꯕꯤꯔꯝꯃꯣ, ꯏꯃꯥꯕꯣꯛꯁꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯈ꯭ꯋꯥꯡꯁꯤꯁꯨ ꯌꯥꯗ꯭ꯔꯦ꯫ ꯅꯌꯥꯝꯕꯁꯤꯡ ꯑꯗꯨꯁꯨꯅꯦ ꯉꯟꯇꯥꯅ ꯂꯧꯕꯨꯛꯇ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ." ꯃꯈꯣꯏ 3ꯗꯨ ꯆꯤꯔꯣꯜ ꯇꯧꯅꯔꯝꯃꯤ꯫ "ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯃꯤ ꯎꯕ ꯌꯥꯗꯕꯅꯤꯅ, ꯄꯥꯈꯣꯟ ꯁꯤꯗꯧꯒꯤ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯅꯤꯅ." "ꯅꯣꯏꯕꯨ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ? ꯌꯥꯝꯅ ꯌꯥꯝꯕ ꯐꯧ ꯅꯠꯇꯦꯗ, ꯂꯥꯛꯑꯣ, ꯐꯧ ꯊꯥꯡꯕꯒꯤꯅꯦ ꯏꯃꯥꯕꯣꯛꯅ ꯁꯦꯟ ꯄꯤꯅꯤꯗ." ꯁꯦꯜ ꯄꯤꯅꯤ ꯍꯥꯏꯕꯗꯨꯗ ꯃꯈꯣꯏ 3 ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ 3ꯗꯨ ꯁꯈꯤꯇꯣꯝꯕꯤꯒ ꯆꯪꯂꯛꯏ꯫ ꯁꯪꯒꯣꯏꯗ ꯐꯧ ꯕꯣꯔꯥ 10ꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤꯅ, "ꯁꯤꯒꯤ ꯐꯧ ꯕꯣꯔꯥ 10ꯁꯦ ꯀꯩꯗ ꯑꯃꯨꯛꯇ ꯍꯩꯖꯤꯜꯂꯝꯃꯨ, ꯍꯧꯖꯤꯛꯇ ꯃꯤꯅ ꯂꯧꯁꯥꯜ ꯄꯤꯔꯝꯕꯅꯤ꯫ ꯁꯪꯒꯣꯏꯁꯦ ꯎꯆꯤ ꯌꯥꯝꯅ ꯂꯩꯕꯅꯤ, ꯁꯪꯒꯣꯏꯁꯤꯗ ꯀꯨꯏꯅ ꯊꯝꯂꯕꯗꯤ ꯎꯆꯤꯅ ꯂꯣꯏꯅ ꯍꯨꯠꯄ ꯇꯥꯔꯦ." "ꯍꯣꯏ ꯃꯥꯕꯣꯛ, ꯍꯩꯖꯟꯒꯦ." ꯃꯈꯣꯏ 3ꯗꯨ ꯆꯪꯗꯨꯅ ꯐꯧ ꯕꯣꯔꯥꯁꯤꯡ ꯑꯗꯨ ꯀꯩꯗ ꯄꯨꯗꯨꯅ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯐꯧ ꯕꯣꯔꯥ 10 ꯑꯗꯨ ꯍꯩꯖꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯀꯥꯔꯤꯕ ꯍꯨꯃꯥꯡꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ, "ꯏꯃꯥꯕꯣꯛ, ꯏꯁꯤꯡ ꯈꯤꯇ ꯊꯛꯆꯒꯦ." "ꯏꯕꯨꯡꯉꯣ, ꯊꯕꯛꯁꯨ ꯂꯣꯏꯔꯕꯅꯤꯅ ꯅꯌꯨꯝꯗ ꯊꯛꯂꯨꯔꯣ, ꯁꯤꯁꯦ ꯃꯈꯥꯏꯁꯤꯅ ꯀꯩꯅꯣꯝꯃ ꯆꯥꯎ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥꯏꯗꯨ ꯅꯨꯄꯥ ꯃꯆꯥ 3ꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ 3ꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤ ꯅꯣꯛꯂꯗꯨꯅ, "ꯃꯤꯉꯣꯟꯗ ꯑꯣꯏꯔꯗꯤꯅꯦ ꯁꯤꯀꯤ ꯑꯃ ꯄꯤꯔꯗꯕꯅꯤ, ꯑꯩ ꯑꯣꯏꯕꯒꯤꯅꯦ ꯃꯈꯥꯏ ꯑꯃ ꯄꯤꯔꯕꯅꯤ꯫ ꯅꯣꯏꯁꯨ ꯆꯠꯅꯅꯕ ꯇꯧꯔꯣ, ꯏꯃꯥꯕꯣꯛꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ "ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯀꯌꯥꯝ ꯐꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ, ꯑꯁꯨꯛ ꯋꯥꯅ ꯐꯧ ꯍꯣꯜꯍꯜꯂꯒ ꯃꯈꯥꯏ ꯑꯃꯈꯛ ꯄꯤꯔꯝꯃꯦ, ꯃꯈꯥꯏꯁꯤꯅ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯏꯁꯤꯡ ꯈꯤꯇ ꯊꯛꯆꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯍꯦꯛ ꯄꯤꯊꯛꯅꯤꯡꯗꯦ, ꯃꯊꯪꯗꯗꯤꯅꯦ ꯃꯥꯅ ꯄꯥꯈꯣꯟ ꯁꯤꯔꯛꯂꯕꯁꯨ ꯑꯩꯈꯣꯏ ꯌꯥꯔꯣꯏꯁꯤꯀꯣ." ꯃꯈꯣꯏ 3ꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯁꯈꯤꯇꯣꯝꯕꯤ ꯊꯦꯡꯅꯗꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯔꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤꯒ ꯊꯦꯡꯅꯕ ꯃꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯝꯗꯦ, ꯄꯥꯈꯣꯜ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯝ ꯁꯤꯕꯤꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ "ꯑꯩꯗꯤ ꯏꯃꯥꯕꯣꯛ ꯁꯈꯤꯇꯣꯝꯕꯤꯁꯦ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟꯒꯅꯦ ꯊꯣꯛꯀꯗꯕ ꯇꯜꯂꯤ." "ꯍꯣ, ꯅꯪꯗ ꯅꯠꯇꯦ ꯏꯕꯦꯝꯃ, ꯉꯔꯥꯡꯗꯣ ꯃꯈꯣꯏ ꯊꯣꯡꯒꯥꯜ ꯂꯥꯜꯂꯨꯔꯦ, ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯑꯃꯨꯛꯇ ꯁꯣꯛꯄꯤꯔꯝꯃꯣꯅ ꯁꯣꯛꯄꯤꯔꯝꯂꯤꯕꯅꯤ꯫ ꯌꯥꯝ ꯑꯍꯟ ꯑꯣꯏꯕꯁꯨ ꯅꯠꯇꯦ, ꯃꯥꯅ ꯃꯤ ꯎꯕꯒ ꯄꯥꯈꯣꯜ ꯑꯁꯨꯛ ꯌꯥꯝ ꯁꯤꯅꯤꯡꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯈꯪꯗꯦꯗ, ꯑꯩꯗꯤ ꯂꯥꯏꯕꯨ ꯀꯤꯗ꯭ꯔꯦ, ꯃꯥ ꯊꯦꯡꯅꯅꯤ ꯈꯟꯕꯗꯅꯦ ꯃꯥ ꯑꯣꯏꯅ ꯀꯤꯔꯕꯅꯤ." "ꯀꯤꯔꯦ ꯏꯕꯦꯝꯃ ꯑꯩꯁꯨ, ꯃꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗꯅꯣ ꯁꯤꯈꯤꯗꯣꯏꯁꯤꯕꯨ ꯈꯪꯗꯦ." "ꯍꯣꯏ ꯏꯕꯦꯝꯃ, ꯄꯥꯛ ꯁꯤꯈꯤꯔꯣꯏ, ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯕ ꯅꯨꯄꯤꯗꯨꯗꯤꯅꯦ ꯋꯥꯕꯅ ꯂꯣꯏꯔꯅꯤ꯫ ꯃꯥꯒꯤ ꯁꯥꯔꯩꯗ ꯐꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯣꯏꯖꯔꯕꯁꯨꯅꯦ ꯃꯥꯒꯤ ꯃꯃꯧꯒꯗꯤ ꯁꯨꯡꯍꯣꯏ ꯑꯣꯏꯖꯅꯤꯡꯗꯦꯍꯦ." ꯑꯁꯨꯝꯅ ꯃꯧꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯁꯈꯤꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥ 3ꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯉꯁꯤꯗꯤ
Ima nakhoi ahumda wa khara haigi. Imana hainingdibada nachasingda hekta haibiyu. Atai nateda. Hojik nakhoi ahumsu yum kai panbagi matam oisilak. Ima su hojikti ahal oisalaklibanina. Imungi kupnomsing ase ithantana honaba ngamdre. Maulaklabadi ima sune kharada oirisu pothaba phangani. Aduna nakhoi ahumak nupi thinanaba tawrasi. Nanena haibada thangnaba khundane machin manao ahum lei hai. Makhoigi machin manao ahum do masaksu loina phajai haina hai. Nakhoi ahumna yarabadi ima hayingmak chatuna hainarurage. Ima aikhoigi di imana phani haibada aduna nacha aikhoigi so pambani. Phare adudi hayingmak ima gane nane sanarega chatuna nupi macha ahum adubu ima oijarage haiduna hekta hairurage. Sakhi tombi so macha nupa ahumna yaraba aduda yamna haraurami. Mathangi numitani Sakhi tombiga sanarega mau haiba laklami. Makhoina mamo oinanaba hainaba lakliba nupi macha ahum adugi khwaidagi ahal adugi mamingna ibe hanbi yaima adugi mamingna ibe yai aduga atonbi adugi mamingna ibe ton haina kaurami. Machin manao ahum asi masak yamna phajarami. Masak phajaba khakta natana mapuk mapausu yamna pharami. Adubu makhoigi imung asi yamna warami. Mabung ani amasu leirami. Mabung ani dudi nupi thire tokhaina su charami. Mau ani aduna machin manao ningol ahum asibu yumda lehaninglamde. Thuna luhongkhinaba haiduna silami. Sanareina iche aikhoina lakjaribase ichegi ichanupi ahumdo aikhoigi inama asigi mama oijaragena haijaba lakjaribani. Ichena yabidabaga yaroiko nupa macha ahumdo aigidi iya nupa ngaktani. Iya nupa ni kainane thagatpagadi nateko. Khuladuda aigi iya ahumuk phabadi laite harisini ko iche khungi mi pumnamaknane maram mokpada sak phajabada hainariba iya ngaktani. Thabana sanare nangna hairibado aikhoigidi laibak yamna phabani. Ibungo ahumdubu iya nupa oina phangjabadi ichena kallingai asida ichanupi ahum asina mafam ama khangna leihobado iche su pami. Adunane luhongba si yare. Onthokna nungaireda iche luhongbadine khara thuna hongnanaba tawsiko. Ichena apambasu adumakni. Adudane aikhoina lairaba oibanina luhongba asidi chauna hongba ngamloidori. Adunane pikna adum hongsi. Sakhi tombina aisu chauna hongbadi pamjateda. Tawbadabu tawdaba yadabatu khak tawraga loire. Asumna mama anido yanaduna numit aphaba ama yengnaduna nongmada makhoi punna luhonglami. Asumna matam khara haukhre. Ahanbadi Sakhi tombidu yamna phaba sarami. Adubu matam kharagi matungdadi magi hanagi mawong mataw aduda amuk hanjilai. Ayukni mau ahumdu ngantana haugatuna magi mathaw tawrami. Sakhi tombisu haugatuna nakhoi ahumba hoju phawba thabak loijibro. Chak thongnanaba tawrurdana thengkhrani. Icha singsude thabak chakada boirangani. Hoima thongurage. Asumna ibe hanbido iru maithajaduna chakhumda chak thongba changkhre. Ibe yaimaga ibetonga so thabak loiduna machegi mateng panglami. Asumna mau ahumdu changduna chak thongbana chak soloirami. Ibetonna manemga magi nupaga amadi matai anigabu chak loire haiduna kaubu chatlami. Makhoisu chak chaba changlaktuna pareng sana phamduna chak tu charami. Sakhi tombidu chak tu chakhom ama chabaga sugattuna hairei. Karino ne injang sidia. Mahaw amta yaudre haibani. Injang bu sumaina kanana thonglage. Injang mahini na tawrisina iroiba yarani. Ngari su namde morok su namde. Ngari morok namdana injang kamaina hawdoino. Ibo chawna nakhoi su injang se imana chaba yananaba mawongda thongba yadro. Ima horendagi imana chaba yanaba thongjarage. Sakhi tombidu isu sugattuna chak tu chari. Machanupa ahum madusu chak tokladuna thabak loina chatnakhre. Mau ahum adusu imungi thabak inkhang loisile. Sakhi tombi chak tokpagi sumang aduda nungsa yairami. Sakhi tombi imunglomda onsinduna Hey nakhoi ahumbu tabro sida amukta lao. Mau ahum adusu thoglai. Ima kai haige namosingbu kobi bobo. Ngasidi ne nga thongba chasi. Aduna ne patagi nga pharu chu chalo. Ima ngasidi thabak su khara yami. Imana nga chaningadi namo kai thalda chatuna nga ama leirurage. Sakhi tombi saurang nana
ꯀꯩꯊꯦꯜ ꯆꯠꯂꯒ ꯉꯥ ꯂꯩꯔꯨꯒꯦ ꯀꯥꯏꯅ ꯍꯥꯏꯖ ꯁꯥꯔꯤ ꯏꯆꯥ ꯑꯍꯨꯝ ꯑꯁꯤꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯋꯥꯅ ꯇꯥꯜꯂꯛꯄ ꯁꯦꯜ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤꯕꯅꯤꯅꯦ ꯏꯃꯥꯅ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ ꯅꯃꯧꯒꯤ ꯋꯥꯁꯤꯗ ꯑꯀꯥꯏꯕ ꯀꯔꯤ ꯌꯥꯎꯔꯕꯒꯦ ꯍꯩ ꯉꯔꯥꯡꯇ ꯂꯥꯛꯄꯤ ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯍꯪꯀꯠꯅ ꯈꯨꯝꯂꯕꯅꯤꯅꯦ ꯑꯗꯨꯕꯨꯅꯦ ꯏꯆꯥ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯣ ꯂꯥꯛꯈꯤꯁꯅꯨꯗꯅ ꯅꯈꯣꯏ ꯑꯍꯨꯝ ꯈꯪꯒꯅꯤ ꯍꯥꯏꯕ ꯏꯕꯦꯍꯟꯕꯤꯅ ꯏꯃꯥ ꯅꯃꯧꯁꯤꯡꯅ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯏꯃꯥꯅ ꯄꯥꯠꯇ ꯆꯠꯇꯨꯅ ꯉꯥ ꯐꯥꯔꯨꯆꯣ ꯍꯥꯏꯕꯗꯣ ꯐꯖꯔꯨꯔꯒꯦ ꯑꯁꯦ ꯍꯥꯏꯗꯨꯅ ꯏꯕꯦꯍꯟꯕꯤꯒ ꯏꯕꯦꯇꯣꯟꯒꯗꯣ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯈꯤ ꯏꯕꯦꯌꯥꯏꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯍꯧꯏ ꯁꯈꯤꯇꯣꯝꯕꯤꯅ ꯄꯥꯈꯣꯜ ꯁꯤꯕꯗ ꯏꯕꯦꯌꯥꯏꯗꯣ ꯊꯕꯛꯀ ꯂꯣꯏꯁꯤꯟꯐꯝ ꯈꯪꯂꯝꯗꯦ ꯏꯕꯦꯍꯟꯕꯤꯒ ꯏꯕꯦꯇꯣꯟꯒꯁꯨ ꯃꯅꯦꯝꯅ ꯉꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯑꯗꯨꯗ ꯂꯣꯡ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯄꯥꯠꯇ ꯂꯣꯡ ꯈꯣꯜꯂꯤ ꯑꯗꯨꯕꯨ ꯉꯥ ꯃꯆꯥ ꯉꯥꯛꯇ ꯐꯥꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯏꯕꯦꯇꯣꯟꯅ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯉꯁꯤꯗꯤ ꯉꯥ ꯑꯆꯧꯕ ꯑꯃꯠꯇ ꯐꯥꯕ ꯐꯪꯗꯦ ꯉꯥ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯅ ꯐꯥꯏ ꯑꯩꯒꯤꯁꯨ ꯉꯥ ꯃꯆꯥ ꯉꯥꯛꯇꯅꯤ ꯐꯥꯔꯤꯁꯦ ꯉꯥ ꯑꯆꯧꯕ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯐꯥꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯏꯆꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯍꯨꯝꯒꯤ ꯂꯥꯏꯕꯛꯁꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯀꯌꯥꯗ ꯅꯨꯡꯗꯝ ꯊꯤꯅ ꯇꯝꯕꯤꯔꯝꯂꯤꯕꯅꯣ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯋꯥꯔꯒꯇ ꯂꯥꯛꯏ ꯂꯨꯍꯣꯡꯂꯕꯗꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯇꯝꯕꯤꯔꯝꯗ꯭ꯔꯕ ꯃꯥꯜꯂꯦ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯅ ꯏꯅꯝꯃ ꯑꯅꯤꯒꯤ ꯁꯔꯩꯗ ꯋꯥꯅ ꯈꯥꯡꯈꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯅꯦꯝꯒꯤ ꯁꯔꯩꯗ ꯋꯥꯅ ꯈꯥꯡꯂꯤ ꯑꯇꯣꯟꯕꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯄꯨꯝꯅꯃꯛ ꯈꯥꯡꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯉꯥꯏꯕꯗ ꯀꯜꯂꯨ ꯏꯆꯦ ꯑꯩꯗꯤ ꯃꯇꯝꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯕꯨ ꯊꯥꯖꯔꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯏꯕꯦꯍꯟꯕꯤꯒ ꯏꯕꯦꯇꯣꯟꯒꯁꯨ ꯂꯣꯡ ꯈꯣꯟꯅ ꯈꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗ ꯁꯈꯤꯇꯣꯝꯕꯤꯅ ꯏꯕꯦꯌꯥꯏꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ ꯏꯕꯦꯌꯥꯏꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯏꯃꯥ ꯑꯩꯕꯨ ꯀꯧꯕꯤꯕ꯭ꯔꯣ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯔꯤꯁꯤ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯏꯃꯥ ꯑꯩ ꯋꯥꯏ ꯇꯥꯁꯜꯂꯤꯉꯩꯗ ꯏꯃꯥꯅ ꯀꯧꯕꯗꯨ ꯇꯥꯖꯍꯧꯗ꯭ꯔꯦ ꯇꯥꯔꯣꯏ ꯍꯩ ꯆꯔꯨ ꯃꯩ ꯊꯥꯗꯨꯅ ꯏꯁꯤꯡ ꯂꯨꯝꯃꯨ ꯈꯣꯡ ꯈꯨꯠꯁꯦ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯝꯗꯣꯛꯀꯦ ꯅꯆꯦꯒ ꯅꯅꯥꯎ ꯅꯨꯄꯤꯒꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯅ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈ꯭ꯔꯕ ꯖꯥꯠꯂꯣ ꯏꯕꯦꯌꯥꯏꯗꯣ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯍꯜ ꯑꯃ ꯑꯣꯏꯔꯗꯤ ꯋꯥ ꯆꯨꯝꯅ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯑꯩꯈꯣꯏꯁꯦ ꯃꯤꯇꯣꯞ ꯑꯃꯠꯇ ꯅꯠꯇꯦ ꯏꯃꯥꯒꯤ ꯏꯃꯧ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯃꯧꯁꯦ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯗꯅ ꯁꯥꯔꯤꯅꯦ ꯑꯗꯨꯗꯤ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯇꯣꯝꯕꯤꯅ ꯏꯕꯦꯌꯥꯏꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯕꯤꯔꯝꯃꯤ ꯏꯕꯦꯌꯥꯏꯗꯤ ꯃꯅꯦꯝꯗ ꯈꯨꯠ ꯍꯜꯂꯝꯗꯦ ꯁꯈꯤꯇꯣꯝꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯑꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯍꯪꯒꯠꯅ ꯈꯨꯝꯕ ꯁꯥꯔꯗꯅ ꯉꯔꯥꯡꯇ ꯂꯥꯛꯄꯤ ꯃꯧ ꯃꯥꯅ ꯏꯆꯥ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯣ ꯌꯨꯝꯗ ꯂꯥꯛꯈꯤꯁꯅꯨ ꯅꯈꯣꯏ ꯑꯍꯨꯝ ꯈꯪꯒꯅꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯏꯕꯦꯌꯥꯏꯗꯣ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯤ ꯏꯕꯦꯍꯟꯒ ꯏꯕꯦꯇꯣꯟꯒꯗꯣ ꯉꯥ ꯑꯆꯧꯕ ꯑꯃꯠꯇ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯃꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ ꯏꯕꯦꯌꯥꯏꯅ ꯃꯄꯥꯟꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯕꯦꯍꯟꯕꯤꯅ ꯌꯥꯏꯃ ꯀꯔꯤ ꯇꯧꯔꯦ ꯅꯪꯅ ꯀꯞꯂꯤꯕꯗꯤ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯏꯕꯦꯌꯥꯏꯅ ꯃꯅꯦꯝꯅ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯃꯆꯦꯒ ꯃꯅꯥꯎꯅꯨꯄꯤꯒꯗ ꯇꯝꯂꯝꯃꯤ ꯀꯔꯤꯒꯤ ꯑꯍꯟꯅ ꯉꯥꯡꯕꯗ ꯈꯨꯝꯂꯨꯔꯤꯕꯅꯣ ꯀꯩꯗꯧꯅꯨꯡꯗ ꯑꯍꯟꯒ ꯃꯥꯟꯅꯔꯣꯏꯗꯕꯅꯤ ꯄꯥꯠꯇ ꯂꯣꯡ ꯈꯣꯟꯕ ꯆꯠꯂꯨꯕ ꯑꯗꯨꯁꯨ ꯉꯥ ꯑꯆꯧꯕ ꯑꯃꯠꯇ ꯐꯥꯔꯛꯇ꯭ꯔꯦ ꯉꯥ ꯃꯆꯥ ꯈꯔ ꯐꯥꯔꯛꯏꯁꯦ ꯉꯁꯤ ꯑꯣꯏꯅ ꯊꯣꯡꯂꯁꯤ ꯍꯌꯦꯡ ꯉꯟꯅꯅꯦ ꯄꯥꯠꯇ ꯆꯠꯇꯨꯅ ꯉꯥꯖꯥꯎ ꯐꯥꯅꯕ ꯍꯣꯠꯅꯔꯨꯔꯒꯦ ꯍꯣꯏ ꯏꯆꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯣ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯅꯨꯃꯤꯠ ꯇꯥꯔꯕꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯁꯈꯤꯇꯣꯝꯕꯤꯗꯣ ꯃꯆꯦꯁꯤꯡ ꯂꯥꯛꯄ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥ ꯑꯍꯨꯝꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥꯁꯦ ꯅꯈꯣꯏ ꯑꯍꯨꯝ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯑꯩꯈꯣꯏ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯑꯃꯨꯛꯇ ꯋꯥꯔꯛꯎ ꯃꯣꯏꯅ ꯏꯃꯥꯗ ꯀꯩꯗꯧꯔꯛꯑꯒꯦ ꯉꯔꯥꯡꯇ ꯃꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯃꯄꯨ ꯁꯥꯗꯨꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯂꯗꯅ ꯇꯧꯔꯤꯕꯅꯤ ꯃꯧꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯏꯃꯥꯅ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯆꯥꯎꯅꯅꯕ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯋꯥꯅ ꯌꯣꯛꯂꯛꯈꯤꯕ ꯏꯃꯧ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯁꯨꯝꯅ ꯁꯈꯤꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯑꯣꯏꯗ ꯄꯥꯗꯕ ꯀꯌా ꯍꯥꯏꯖꯤꯟꯗꯨꯅ ꯀꯞꯁꯤꯟꯅꯔꯝꯃꯤ ꯏꯃꯥ ꯀꯩꯒꯤ ꯀꯞꯃꯤꯅꯣ ꯏꯃꯥꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯕꯨ ꯀꯌꯥꯗ ꯋꯥꯅ ꯌꯣꯛꯂꯛꯈꯤꯕ ꯅꯆꯥ ꯑꯩꯈꯣꯏꯁꯨ ꯈꯪꯏ ꯉꯔꯥꯡꯇ ꯂꯥꯛꯄꯤ ꯃꯣꯏꯅ ꯏꯃꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯅꯆꯥ ꯑꯩꯈꯣꯏ ꯋꯥꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯣ ꯃꯣꯏꯒꯤ ꯀꯥꯗ ꯁꯥꯎꯅ ꯆꯪꯈꯤ
ꯑꯗꯨꯒ ꯃꯣꯏꯒꯤ ꯅꯨꯄꯤꯗꯣ ꯀꯥꯗ ꯀꯧꯁꯤꯟꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯕ ꯃꯈꯩ ꯐꯨꯔꯝꯃꯤ꯫ ꯃꯧ ꯑꯍꯨꯝ ꯑꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯒ ꯁꯈꯤꯇꯣꯝꯕꯤꯗꯤ ꯃꯣꯃꯣꯟ ꯅꯣꯛꯂꯤ꯫ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯑꯍꯨꯝ ꯍꯧꯖꯤꯛꯇꯤ? ꯑꯁꯨꯝꯅ ꯁꯈꯤꯇꯣꯝꯕꯤꯅ ꯃꯃꯧ ꯑꯍꯨꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯣꯠꯂꯝꯃꯤ꯫ ꯆꯥꯛꯁꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯝꯗꯦ꯫ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯦꯡꯁꯨ ꯑꯣꯟꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯃꯧ ꯑꯍꯨꯝꯗꯣ ꯆꯥꯗꯕꯅ ꯃꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯁꯤꯜꯂꯦ꯫ ꯃꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤꯅ ꯃꯃꯧ ꯑꯍꯨꯝ ꯑꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯩ ꯏꯃꯧ ꯑꯍꯟ, ꯅꯪꯅ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯤꯡ ꯈꯔ ꯊꯤꯔꯨꯆꯣ꯫ ꯃꯧ ꯌꯥꯏꯃ, ꯅꯪꯅ ꯐꯤꯔꯣꯜ ꯑꯃꯣꯠꯄꯁꯤꯡ ꯑꯗꯣ ꯇꯨꯔꯦꯜꯗ ꯄꯨꯗꯨꯅ ꯁꯨꯗꯣꯛꯂꯨꯆꯣ꯫ ꯑꯗꯨꯒ ꯃꯧ ꯑꯇꯣꯝꯕꯤ, ꯅꯪꯅ ꯁꯟꯒꯤ ꯁꯖꯤꯛ ꯐꯥꯜꯂꯨꯆꯣ ꯆꯠꯂꯣ꯫ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕꯗꯨꯗ ꯃꯧ ꯑꯍꯨꯝꯗꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯧ ꯑꯍꯨꯝ ꯑꯗꯣ ꯃꯥꯒꯤ ꯊꯕꯛ ꯇꯧꯅꯔꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯍꯟꯕꯤꯅ ꯎꯃꯪꯗ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯅ, ꯍꯩꯃꯥ, ꯏꯕꯦꯍꯟꯕꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ ꯏꯆꯦ꯫ ꯍꯩꯃꯥ, ꯅꯪꯗꯤ ꯅꯁꯛꯇꯣ ꯀꯩꯅꯣꯝ ꯇꯧꯔꯝꯃꯤꯅꯦ꯫ ꯅꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯁꯤꯜꯂꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ? ꯏꯆꯦ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯒꯤ ꯂꯥꯏꯕꯛꯁꯦ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯦꯡꯁꯨ ꯏꯃꯥꯅ ꯑꯣꯟꯗꯨꯅ ꯈꯖꯤꯛ ꯄꯤ꯫ ꯅꯣꯡꯃꯇ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯗꯦ꯫ ꯁꯤꯗꯅꯕ ꯈꯔ ꯆꯥꯕꯗꯨ ꯅꯠꯇꯅ, ꯍꯩꯃꯥ, ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡꯕꯨ ꯈꯖꯤꯛ ꯄꯤ ꯍꯥꯏꯕ? ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯅꯨꯄꯤꯅꯣꯅꯦ? ꯐꯧ ꯆꯦꯡꯁꯨ ꯄꯩꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯣ ꯃꯤ ꯌꯥꯝꯅ ꯄꯤꯖꯅꯤꯡꯗꯕꯅꯤ꯫ ꯏꯕꯦꯍꯟꯕꯤ, ꯀꯥꯟꯅꯔꯣꯏ, ꯅꯌꯨꯝꯗ ꯍꯜꯂꯒ ꯑꯣꯏꯅ ꯂꯩꯔꯨꯆꯣ꯫ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯃꯗꯣ꯫ ꯏꯆꯦ, ꯏꯄꯥꯝꯗ ꯍꯜꯂꯒꯦ ꯍꯥꯏꯕꯁꯨ ꯏꯕꯨꯡꯁꯤꯡ ꯏꯅꯝꯃꯁꯤꯡꯅ ꯂꯩꯍꯟꯅꯤꯡꯂꯣꯏ꯫ ꯅꯣꯡ ꯐꯥꯗꯣꯛ ꯏꯄꯥꯝꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕ ꯐꯥꯎꯕꯗ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯔꯛꯇꯦ꯫ ꯈꯪꯗ꯭ꯔꯦ ꯏꯕꯦꯍꯟꯕꯤ, ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯍꯨꯝꯒꯤ ꯂꯥꯏꯕꯛꯁꯤꯁꯨꯅꯦ ꯊꯤꯗꯤ ꯊꯤꯕꯖꯥꯠꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯏꯆꯦ, ꯎꯃꯪꯗ ꯁꯤꯡ ꯈꯔ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯐꯔꯦ ꯊꯤꯔꯨꯔꯣ꯫ ꯏꯆꯦꯁꯨꯅꯦ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯗꯕꯅꯤ꯫ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁꯨꯝꯅ ꯃꯧ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯏꯕꯦꯍꯟꯕꯤꯗꯨ ꯎꯃꯪꯗ ꯂꯥꯛꯇꯨꯅ ꯁꯤꯡ ꯊꯤꯔꯝꯃꯤ꯫ ꯏꯕꯦꯌꯥꯏꯁꯨ ꯐꯤ ꯁꯨꯔꯝꯃꯤ꯫ ꯏꯕꯦꯇꯣꯟꯅ ꯁꯟꯒꯤ ꯁꯖꯤꯛ ꯐꯥꯜꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯣ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯐꯪꯂꯝꯗꯦ꯫ ꯁꯈꯤꯇꯣꯝꯕꯤꯅ ꯃꯧ ꯑꯍꯨꯝ ꯑꯗꯨꯕꯨ ꯃꯤꯅꯥꯏꯒꯨꯝꯅ ꯊꯕꯛ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯏꯕꯦꯌꯥꯏꯗꯨ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ, ꯏꯃꯥ, ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ, ꯆꯦꯡ ꯄꯤꯔꯣ꯫ ꯁꯈꯤꯇꯣꯝꯕꯤꯅ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯈꯔ ꯑꯣꯟꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯏꯕꯦꯌꯥꯏꯅ ꯆꯦꯡ ꯑꯗꯨꯗ ꯌꯦꯡꯂꯒ, ꯏꯃꯥ, ꯆꯦꯡꯁꯦ ꯌꯥꯝ ꯌꯥꯝꯗꯦ꯫ ꯉꯁꯥꯏꯁꯨ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯦ꯫ ꯆꯦꯡꯁꯦ ꯈꯤꯇꯒ ꯑꯣꯟꯕꯤꯔꯛꯑꯣ꯫ ꯆꯦꯡꯗꯣ ꯌꯥꯝꯃꯜꯂꯕꯅꯤ꯫ ꯆꯥꯛ ꯌꯥꯝ ꯆꯥꯔꯒ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯁꯦꯜ ꯊꯣꯛꯄ ꯊꯕꯛꯁꯨ ꯁꯨꯕꯁꯨ ꯅꯠꯇꯦ꯫ ꯅꯈꯣꯏ ꯑꯍꯨꯝꯗꯤꯅꯦ ꯑꯗꯨ ꯑꯗꯨꯝ ꯊꯣꯡꯉꯨ꯫ ꯏꯕꯦꯌꯥꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯅꯦꯝꯅ ꯄꯤꯔꯛꯂꯤꯕ ꯆꯦꯡ ꯈꯔꯗꯨ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯁꯈꯤꯇꯣꯝꯕꯤꯒ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒ ꯍꯥꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤꯅ, ꯃꯧ ꯑꯍꯨꯝ, ꯏꯆꯥꯅꯨꯄꯥ ꯑꯍꯨꯝꯁꯦ ꯆꯥꯛ ꯑꯣꯛꯇ꯭ꯔ ꯃꯥꯜꯂꯦꯅꯦꯍꯦ꯫ ꯆꯥꯛ ꯈꯔꯒ ꯍꯥꯞꯄꯨꯅꯦ꯫ ꯃꯧ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯈꯥꯛꯂꯤꯕ ꯆꯥꯛ ꯈꯔꯗꯨ ꯍꯥꯞꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯃꯔꯤꯗꯤ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯇꯣꯟꯅ, ꯏꯆꯦ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ꯫ ꯉꯁꯥꯏꯁꯨ ꯆꯥꯛ ꯆꯥꯗꯦ꯫ ꯃꯈꯣꯏꯅ ꯂꯦꯝꯂꯝꯃꯤꯕ ꯆꯥꯛ ꯈꯔꯁꯦ ꯃꯁꯤ ꯑꯣꯏꯅ ꯆꯥꯔꯁꯦ꯫ ꯏꯕꯦꯇꯣꯟꯁꯨ ꯃꯈꯣꯏꯅ ꯆꯥꯔꯝꯕꯒꯤ ꯄꯨꯈꯝꯁꯤꯡ ꯑꯗꯨꯗ ꯆꯥꯛ ꯈꯔ ꯂꯦꯝꯂꯝꯂꯤꯕꯗꯨ ꯄꯨꯈꯝ ꯑꯃꯗ ꯍꯥꯞꯇꯨꯅ ꯆꯥꯒꯗꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯈꯤꯇꯣꯝꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯍꯦ, ꯍꯨꯏꯒꯤ ꯆꯥꯛ ꯊꯥꯛꯈ꯭ꯔꯕꯅꯤꯍꯦ꯫ ꯏꯕꯦꯇꯣꯟꯅ, ꯁꯤꯒꯤ ꯆꯥꯛꯁꯦ ꯑꯩꯅ ꯆꯥꯗꯣꯏꯅꯤ, ꯍꯨꯏꯗ ꯊꯥꯛꯄ ꯌꯥꯔꯣꯏ꯫ ꯉꯁꯥꯏꯗꯒꯤ ꯑꯩ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯏꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯆꯥꯛ ꯑꯁꯤ ꯃꯨꯜꯂꯕꯁꯨ ꯑꯩꯅ ꯄꯤꯔꯣꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯀꯩꯗꯧꯅꯔꯦ? ꯁꯈꯤꯇꯣꯝꯕꯤꯅ ꯀꯞꯁꯤꯟꯅꯗꯨꯅ, ꯏꯆꯥꯁꯥ, ꯑꯩꯅ ꯏꯃꯧꯁꯤꯡ ꯑꯁꯤꯕꯨ ꯆꯥꯛ ꯄꯤꯖꯗꯦ ꯍꯥꯏꯗꯨꯅ ꯕꯗꯅꯥꯝ ꯄꯤꯔꯤꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯈꯣꯏꯕꯨ ꯆꯥꯛ ꯄꯤꯖꯔꯣꯏꯗꯧꯔꯤꯕꯕꯣ? ꯏꯕꯣꯌꯥꯏꯃꯗꯨ ꯁꯥꯎꯔꯥꯡꯅꯅ, ꯍꯩ ꯅꯨꯄꯤ, ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯍꯥꯏꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯐꯧ ꯆꯦꯡ ꯂꯩꯇꯕꯁꯨ ꯅꯠꯇꯦ꯫ ꯐꯧ ꯆꯦꯡꯅ ꯄꯩꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯤꯒꯤ ꯏꯃꯥꯅ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯆꯥꯛ ꯄꯤꯖꯔꯣꯏꯗꯣꯏꯅꯣ? ꯅꯈꯣꯏ ꯑꯍꯨꯝꯅ ꯏꯃꯥꯕు ꯐꯠꯇꯕ ꯇꯥꯍꯟꯅꯕ ꯑꯁꯨꯛꯌꯥꯝꯅ ꯁꯤꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯆꯥꯁꯥ, ꯆꯤꯟꯊꯤꯕꯤ ꯃꯧ ꯑꯍꯨꯝꯁꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯉꯛ ꯁꯝ ꯑꯁꯦ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯏꯟꯈꯣ꯫ ꯏꯃꯥꯅ ꯑꯄꯥꯝꯕꯗꯨꯃꯛ ꯅꯆꯥ ꯑꯍꯨꯝꯅ ꯇꯧꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯀꯞꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯆꯦ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯇꯧꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯏꯄꯥꯝꯗ ꯍꯜꯂꯕꯁꯨ ꯏꯕꯨꯡꯁꯤꯡꯅ ꯂꯩꯒꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯏꯕꯦꯍꯟꯕꯤꯅ, ꯏꯅꯥꯎꯁꯥ, ꯑꯁꯨꯝꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯎꯃꯪꯗ ꯆꯪꯗꯨꯅ
ꯁꯥ ꯀꯩꯁꯤꯡꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈ꯭ꯔꯁꯅꯨ. ꯏꯆꯦꯅ ꯍꯥꯏꯔꯤꯕꯗꯨꯅ ꯐꯔꯅꯤ. ꯑꯗꯨꯗꯤ ꯏꯆꯦ, ꯎꯃꯪꯗ ꯑꯣꯏꯅ ꯆꯠꯂꯁꯤ. ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯎꯃꯪꯗ ꯂꯥꯛꯂꯝꯃꯤ. ꯎꯃꯪ ꯃꯅꯨꯡꯗ ꯁꯨꯝ ꯆꯪꯂꯛꯄꯗ ꯁꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯤꯕꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅ ꯇꯥꯔꯝꯃꯤ. ꯃꯆꯤन मनाव मखोई अहुमसु सादुना खोंगलिबदो कदाइदगिनो हाइना थिरई. उरे अचौबा कई अमना कन्न कन्न खोंगलिबदो. कई अदुबु उबदा मचिन मनाव अहुम अदुदि यामना किरमी. इबेतोना कई अदुगी मसादा तेनमा युंगदुना लैरिबदो उरमी. इचे, कई असिगी मसादा तिंजय अमना युंगदुना लैरि. तिंजय असे लौथोकपिसिरे इचे. होय लौथोकसि. मचिन मनाव मखोई अहुमना कई अदुगी मनाक्ता चंगदुना असुमना हाइरमी. अचौबा कई अखोइदा करिसु तौरकनुको नंगी नसादा युंगलिबा तेंजय असे लौथोकपिगी. कई अदुसु मखोइना हाइरिबदो खंगबगुमना ngang tumin laikre ibe hanbina tenjay adu lauthokpirami. Ibe yaiga ibetongasu umang adudagi hidak semba yaba mana masing khara hektuna hidak semlami. Aduga kay adugi asokpaduda taibirami. Ngaihak laibaga kay adusu khara pharakpagum tawrami. Kay aduna machin manaw ahumda yengduna nupi macha ahum nakhoi ahum thengnaramdrabadi ngasi ai awafamda soidana taramgani. Nakhoi ahum thengnabadagi aigi thawai ase nakhoi ahumna kanbiri. Kaina wangang badu taba aduda machin manaw ahumdo yamna ngaglami. Mataw karamna nangna thaibang mirol ngangbang ngamliba. Aise layoiraba kay jawmi. Athengba ahing asida nakhoi ahumdi umang asida karigi laklibano. Machin manaw ahumna kay aduda wari pumbalirami. Makhoigi wari singdo taraba matungda kay aduna sumna hairami. Phari nakhoi ahumda aina thoku haibada thokpa yaba khudop yayoiba ma pirage. Khudop adugi matengna nungaina leiba oiro. Asi haiduna khudop adu piramnaga chatkirami. Ibe hanbina inausa haujikti aikhoigi khutta khudop yayoiba sisu lei. Kari karam tawsige. Iche umang asida konungumlaba yum ama thokhanduna nungaina leirasi. Asumna hainaduna umang aduda konungumlaba yum phajaba ama thokhalami. Asumna machin manaw ahumdu konung aduda yamna nungaina leirami. Asumna matam khara haukre lebak adu Chahi ahum nong marik amata phawba taramde aduna leibak adu ikang thoktuna yamna wanarami. Leibak adu da lairiba praja sing adu yamna wanarami. Chara henbasu yaurami. Sakhi tombigi imungsu yamna warami. Somda machin manaw ahumdo asumna wari sanarami. Iche haujikti leibak asida ikang thoktuna praja sing ase khamthengna wanari. Aisu khangi. Mataw karamna aikhoina moigi mateng pangani. Iche aikhoigi khutta Khudop yayoiba leirisidi masigi matengna awa ana taraba leibak praja miyam asigi mateng panglasi. Phare yaima nanga atonbi nanga chatunane mafam asidagi chengchak yengani haina hairucho. Hoi che asumna ibe yaiga ibetongana leibak adugi mi khara chana thaknanaba yengani haina hairami. Asumna leibak adugi mi sing adu machin manaw ahumgi yumda laklami. Laklipa miyam adugi marakta sakhi tombigi mama macha makhoi mari su yaurami. Makhoi mari nadi nupi ahum adu makhoigi mamong nupi ahum aduni haiba khanglamde. Mamai mamit khumbanina. Makhoi ahumna lakliba mayam adugi chana thaknanaba pirami. Adubu sakhi tombiga macha nupa ahum adugadi piramde. Mi loina hanakhre. Mama macha makhoi mari di lairi. Nupi ama changlaktuna. Aikhoigi mapuna imungda lengsilaknaba haina haira iye. Imungda changse. Imungda changse hairakpa aduda yamna ngaglami. Thabak sunaba laibi nupi aduna Mama macha makhoi maribu hana chak pizarami. Mama macha makhoi maridu matam kuina chaba phanglaktabagi chakto yamna hauna charami. Chaba tokladuna sakhi tombina macha nupa ahumda yengduna asumna hairai. Ataidi amata chak pizade. Ima icha aikhoi mari khak chak pizaribase maram amadi leiramgani. Natraga ichasa aikhoi ima icha aikhoi maribu hatnanaba honariba jala. Ma Ngasigi mawongse nacha singsu yamna chingni. Aikhoibu chak pizaribasigi maram ama soidana leiramgani haina khale. Asumna mama macha makhoi mari aduna adumna wari sanaringai thabak suba nupi adu firol khara puduna thoglai. Firol singdo mama macha makhoi mari da piduna hongtoknaba hairami. Sakhi tombina ibema aikhoibu firol phajaba selhalaga aikhoibu hatoiro. Ima firol singdo selaga somda lakbiyo. Asi hairam laga chatkre makhoi mari dusu firol singdo hongtok laga laklami. Mamai mamit khumba nupi ahumadu yamna phajaba phida amada famduna leirami. Sakhi tombina ibema ahum
ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯃꯔꯤꯕꯨ ꯆꯥꯛ ꯄꯤꯖꯗꯨꯅ ꯐꯤꯔꯣꯜ ꯐꯖꯕ ꯁꯦꯠꯍꯜꯂꯒ ꯑꯩꯈꯣꯏꯕꯨ ꯍꯥꯠꯇꯣꯏꯔꯣ? ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯤ ꯑꯩꯒꯤ ꯏꯃꯧ ꯑꯍꯨꯝꯗꯨꯕꯨ ꯑꯩꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩ꯫ ꯑꯩꯒꯤ ꯏꯃꯧꯁꯤꯡ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯂꯛꯏ꯫ ꯃꯃꯥꯏ ꯈꯨꯝꯕꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ, "ꯏꯃꯥ, ꯀꯩꯒꯤ ꯀꯞꯂꯤꯕꯅꯣ? ꯀꯞꯀꯅꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯃꯃꯥꯏꯗ ꯈꯨꯝꯂꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯨꯝ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ "ꯏꯅꯦꯝꯒꯤ ꯏꯕꯦꯝꯃ ꯑꯍꯨꯝ, ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯏꯅꯦꯝ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯏꯅꯦꯝꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ." "ꯏꯃꯥ, ꯑꯗꯨꯝꯅ ꯅꯃꯧꯁꯤꯡꯗ ꯍꯥꯏꯕꯤꯒꯅꯨ. ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯁꯦ." ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫